Lilong SC Independent Mirep Oiripa Abdul Nasir Amadi Wangoi SC BJP ki Mirep Oiriba Olukhoigi Bot Khomnanaba Numit Ninigi Khongsakta Ngasi Nedage Conveners Oiriba Assam Finance PWD Health and Family Welfare Member Dr. Hemanta Biswa Sharma Ngasi Imphal Airport Thungkre Kabul University Sathakiba terrorist attack po Prime Minister Narendra Modi na akan mamong da condemn tawkre Prime Minister na Twitter gi kuthang da attack adu pang da bagi thawong ni hairaduna Afghanistan na terrorism gi mayokta chatharak thabak khuding da saugat kani hairi United States ki anova president khanana bagi ngasi mikhal pangtok lagani Mirep oiriba Donald Trump and Joe Biden anina ngarang mikhal gi bot khombagi aroiba numitta mafam kayada akan mamong da campaign chathaki Trump na Michigan, Iowa, North Carolina, Georgia amadi Florida da campaign chathaki amadi Biden na Philadelphia da campaign chathaki Nungsit ki phibam phagananaba center na state taramanga da lupa crore listing aniga chani kaithakre 15 finance commission gi makhada hairiba senpham sing asi mi kungna taba city singi damakta kaithokkhibani finance minister Nirmala Sitharaman na Twitter gi khuthangda kaithokliba senpham sing asina maram oiduna achauba mi kungna taba sahar singi nungsit ki phibam phagathanba ngamlagani hairi Malam gi COVID-19 positive oiba missing crore mari lakh humphuni panga lising humphuga chatret yankhai taret sukre laina asina maram oiduna laikidaba missing na lakh tarani thoi lising taruka humphumapan sukre India gi oina hause phawada positive oiba mioi lakh marfuni thoi lising humphu taret ka chatruk kulumde sukre amadi laikan nabangam dana COVID-19 na maram oiduna laikidaba na mioi lakh ama lising kulumdoiga marifutara taret sukre